Imphal West District ki Akham Awang Laikai degi nupa macha ani thiba khangkhidraba matung Manipur nauna nongmai kapna bagi thodok thorakle. Imphal West ki Phayeng, Imphal East ki Mafau Kuki area, Bisnupur District ki Ireng banachingba mafam singda nongmai kapna bagi paulakle. Phayeng da police ki personnel ani yauna punna miyoi taruk nongmai na panbadagi sokle. Asok pasingasi hauzik rims amadi ras medicity da pukhatuna laikanari. Nakalamarom pau ki source sama ki matung inna Phayeng ki thodokta kuki ama nongmai na panbadagi sire amana sokpadagi Kangpupi District Hospital da pukhatuna laikan nakre hairi.